ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯋꯥꯔꯜꯗ ꯔꯦꯗꯤꯑꯣ ꯗꯦ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯔꯦꯗꯤꯑꯣꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯋꯥꯔꯜꯗ ꯔꯦꯗꯤꯑꯣ ꯗꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯔꯛꯄꯗꯒꯤ ꯑꯅꯤꯔꯛ ꯁꯨꯕ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯅꯅꯕꯒꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯂꯥꯛꯄꯤꯔꯤꯕꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯋꯥꯔꯜꯗ ꯔꯦꯗꯤꯑꯣ ꯗꯦ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯊꯤꯝ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯆꯅꯅꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯏꯟꯐꯣꯔꯃꯦꯁꯟ ꯌꯧꯍꯟꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯐ꯭रीडम ꯑꯣꯐ ꯑꯦꯛꯁꯄ꯭ꯔꯦꯁ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕꯁꯤꯡ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯨꯕ ꯅꯣꯝꯕꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯜꯂꯒ ꯃꯁꯤꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯈꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯜꯂꯒ ꯑꯃꯒ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯅꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄꯒꯤ ꯃꯉꯥꯜ ꯑꯃꯗ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯅꯕ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯇꯥꯕ ꯑꯃꯅ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅꯣ ꯃꯗꯨ ꯊꯤꯗꯣꯛꯅꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯃꯕꯨ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯃꯅ ꯑꯃꯒꯤ ꯀꯜꯆꯔ ꯑꯃꯅ ꯑꯃꯒꯤ ꯊꯧꯔꯝꯁꯤꯡ ꯂꯥꯛꯄꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯂꯥꯛꯄꯗ ꯃꯩꯇꯩꯁꯤꯡꯒꯤ ꯊꯧꯔꯝꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯝ ꯍꯣꯠꯅꯖꯕ ꯗꯤꯄꯥꯋꯂꯤ ꯂꯥꯛꯄꯗ ꯍꯤꯟꯗꯨꯁꯤꯡꯒꯤ ꯑꯁꯤꯒꯨꯝꯕ ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕ ꯏꯗ ꯂꯥꯛꯄ ꯃꯇꯝꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕ ꯑꯁꯤꯅꯆꯤꯡꯕꯁꯤ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯏ ꯑꯃꯗꯤ ꯊꯧꯔꯝ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯡꯁꯤꯒꯤ ꯇꯣꯉꯥꯟꯕ ꯏꯁꯩꯁꯤꯡꯅ ꯔꯦꯗꯤꯑꯣꯁꯤꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯄꯗ ꯑꯩꯈꯣꯏꯅ ꯊꯥꯖꯗꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯂꯧꯃꯤ ꯁꯤꯟꯃꯤꯒꯤ ꯍꯛꯁꯦꯜꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯗꯨꯒ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯁꯩ ꯁꯛꯅꯕ ꯃꯁꯥꯒꯤ ꯍꯩꯖꯕ ꯎꯠꯄ ꯁꯤꯅꯆꯤꯡꯕ ꯃꯇꯝꯒꯤ ꯅꯣꯡꯃꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯏꯟꯗꯤꯌꯥꯗ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯀ꯭ꯔꯥꯏꯝꯗ ꯀꯔꯤ ꯑꯣꯏꯔꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯗ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯡꯁꯤꯗ ꯃꯤꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯃꯅꯤ ꯁꯣ ꯁꯤꯒꯤ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯁꯤꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯤ ꯃꯁꯤ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯍꯣꯠꯅꯖꯕꯅꯤ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯈꯨꯠꯁꯦꯝ ꯂꯥꯏꯚꯇ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯗꯤꯑꯣꯗꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯊꯣꯟꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯣꯕꯥꯏꯜꯗꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯇꯝꯗ ꯃꯁꯤ ꯍꯧꯖꯤꯛ ꯆꯠꯅꯔꯛꯂꯤ ꯔꯦꯗꯤꯑꯣꯒꯤ ꯑꯣꯏꯅ ꯑꯗꯨ ꯃꯤ ꯊꯣꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯁꯟꯗꯣꯛꯂꯤꯕꯁꯤꯗꯗꯤ ꯑꯗꯨꯝ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯝꯖꯍꯧꯕ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯃꯤ ꯎꯅꯕꯒꯤ ꯑꯗꯨꯒ ꯂꯧꯃꯤ ꯁꯤꯟꯃꯤꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯥꯒꯤ ꯐꯥꯝ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯆꯤꯟꯅ ꯉꯥꯒꯤ ꯐꯥꯝꯗꯨ ꯅꯠꯇꯕꯗ ꯃꯗꯨ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯎꯍꯟꯕ ꯐꯖꯔꯕ ꯂꯧꯐꯝꯁꯤꯡ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯔ ꯃꯤꯌꯥꯝꯗ ꯎꯍꯟꯖꯅꯅꯕꯒꯤ ꯆꯥꯎꯈꯠꯂꯛꯄ ꯇꯦꯛꯅꯣꯂꯣꯖꯤ ꯍꯣꯡꯂꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯜꯗ ꯔꯦꯗꯤꯑꯣꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯊꯤꯝꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯌꯧꯍꯟꯕ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯕ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅꯁꯨ ꯃꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯐ꯭रीडम ꯑꯣꯐ ꯁ꯭ꯄꯤꯆ ꯑꯗꯨꯒ ꯃꯁꯤ ꯑꯦꯀ꯭ꯔꯣꯁ ꯀꯜꯆꯔ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯤꯝꯁꯤꯗꯅꯤ ꯑꯅꯤꯔꯛꯁꯨꯕ ꯊꯧꯔꯝꯁꯤꯗ ꯃꯌꯥꯝ ꯂꯥꯛꯄꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯤꯡꯊꯧꯖꯝ ꯅꯅꯥꯎ ꯑꯩꯈꯣꯏꯒꯤ ꯀꯧꯁꯤꯟꯖꯔꯤ ꯉꯁꯤꯒꯤ ꯐꯝꯄꯥꯛꯁꯤꯗ ꯅꯤꯡꯊꯧꯖꯝ ꯅꯅꯥꯎꯁꯨ ꯂꯥꯛꯄꯤ ꯃꯌꯥꯝ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯕꯤꯌꯨ ꯏꯅꯥꯎ ꯑꯁꯤ ꯃꯤꯠ ꯎꯖꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯔꯦꯗꯤꯑꯣꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯇꯣꯞꯇꯒꯤ ꯁꯤ ꯇꯥꯅ ꯉꯁꯤ ꯊꯧꯔꯝꯁꯤ ꯌꯥꯎꯕ ꯑꯁꯤꯒꯤꯗꯃꯛ ꯂꯥꯛꯄꯤꯔꯤꯕꯅꯤ ꯑꯁꯤꯒ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯗꯨꯒ ꯉꯥꯏꯔꯥꯡꯕꯝꯗꯒꯤ ꯑꯔꯥꯞꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤꯗꯒ ꯂꯥꯛꯄꯤꯕ ꯑꯅꯛꯄꯗꯒꯤꯁꯨ ꯂꯥꯛꯄꯤ ꯑꯔꯥꯞꯄꯗꯒꯤꯁꯨ ꯂꯥꯛꯄꯤ ꯇꯁꯦꯡꯅꯃꯛ ꯀꯔꯤꯁꯨ ꯐꯪꯕ ꯅꯠꯇꯦ ꯀꯔꯤꯁꯨ ꯃꯐꯝꯁꯤꯗꯒꯤ ꯁꯦꯜ ꯐꯪꯗꯅ ꯃꯤꯡ ꯐꯪꯗꯅ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯗꯥꯏꯃꯟꯒꯤ ꯔꯦꯗꯤꯑꯣꯒꯤ ꯊꯣꯡꯗ ꯂꯥꯎꯊꯣꯛꯆꯈꯤꯕꯗ ꯃꯤꯌꯥꯝꯅ ꯂꯥꯛꯄꯤꯔꯤꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯃꯃꯜ ꯑꯩꯈꯣꯏꯗ ꯂꯩꯖꯗꯦ ꯑꯩꯈꯣꯏꯗꯤ ꯂꯃꯟꯇꯣꯟ ꯁꯤꯟꯖꯔꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯅꯅꯥꯎꯅ ꯏꯁꯥꯒꯤ ꯍꯩꯖꯕ ꯃꯈꯩ ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯖꯔꯤ ꯅꯅꯥꯎꯅ ꯃꯊꯪ ꯇꯧꯔꯒ ꯃꯐꯝꯁꯤꯗ ꯃꯤ ꯌꯥꯝꯅ ꯇꯤꯟꯗ꯭ꯔꯕꯁꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯑꯗꯣꯝꯒꯤ ꯈꯣꯟꯖꯦꯜꯅ ꯅꯥꯀꯣꯡ ꯌꯩꯅ ꯊꯃꯣꯏ ꯄꯛꯅ ꯃꯤꯄꯨꯝ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯨꯝꯍꯠꯄ ꯉꯝꯅꯅꯕꯒꯤꯗꯃꯛ ꯏꯁꯥꯒꯤ ꯍꯩꯖꯕ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯨ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯇꯣꯞ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯧꯖꯝ ꯅꯅꯥꯎ ꯀꯧꯏ ꯑꯗꯣ ꯉꯁꯤꯒꯤ ꯋꯥꯔꯜꯗ ꯔꯦꯗꯤꯑꯣ ꯗꯦ ꯃꯁꯤ ꯇꯁꯦꯡꯅ ꯃꯤꯃꯤꯀ꯭ꯔꯤꯁꯨ ꯌꯥꯝ ꯀꯟꯅ ꯍꯩꯖꯕꯁꯨ ꯅꯠꯆꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯀꯦꯁꯦꯠ ꯇꯥꯔꯒ ꯑꯃꯗꯤ ꯔꯦꯗꯤꯑꯣꯗ ꯂꯥꯛꯈꯤꯕ ꯗ꯭ꯔꯃꯥꯒꯤ ꯗꯥꯏꯂꯣꯒꯁꯤꯡ ꯇꯥꯔꯒ ꯃꯁꯤꯒꯤ ꯃꯇꯧ ꯈꯖꯤꯛ ꯁꯨꯝ ꯇꯝꯖꯕ ꯈꯛꯇꯅꯤ ꯊꯣꯏꯗꯣꯛꯅ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯗꯤ ꯑꯣꯏꯖꯗꯦ ꯑꯗꯣ ꯉꯁꯤꯒꯤꯁꯤ ꯍꯥꯎꯁꯐꯨꯜꯗꯒꯤ ꯁꯔꯨꯛ ꯈꯔꯗꯪ ꯑꯩ
ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜꯖꯒꯦ. ꯁꯩꯇ 아멘 마사싱에 따우리 좀 자나시고. Sri Irom Sobeta Devi Patti Keso. Good. Howji korde mogi hinkon lamsi hanmaya abagi walite. Ay. Heyo nakogi hinkon gi dalil ga patagani. Nangi namin na pale sumedra. Kari gi siwi biram no ibai. Nakogi lau hinkon gi dalil ga patagase. Maming se nangon na pale nakogi nasila na sing na nungai roy. Aduna aikogi sobeta ta palabani. Nungai se ta ko tamo. Mi sing se ikong pai ta hajan ki ko tamo. Ay. Ada tabuk suri bisi bukan anu ne. Kasih lah wajib pinjam ni. Oh. Tadi bro, ibu bagi biar mana ter. Kau tak piduk lagi. Kadino hingkole na kubang tang pak pasita yam wana hona boy. Hayang mo na pala ka lupa mo noy dori bro. Iya mama pala ka hingkon koi da basi. Miyang paman nungai ti hay na to koi ni bai dori. Aduh, yang warau katra hingkol koi ri betu ki mama loy na lupa mo loro. Hey, seru pom lagi so. Angang singbo amat lagi. Hey, angang set bahiro, angang lagi bahiro nang cerwai ni. Tara sapir tamo. Sepio. Isi ya. Tara sapi. Tamo ki seru boleh thokre ye do sa ka sana babis ko pekeni dak lagi biro isi. Shobita. Nang ngasi hari bisa thokjari bai dura. Thapak tawbi ba thokda bai bisidi. Nakoi ki dam ni. Ai khoi na nakoi boi sai na ro ni khangbra. Kasai jala dik tai mga halani. Sini tai mata hai jawni beri kuis nemi. Asam tahu thongda bani. Hey you. Nang ai na hai bin labadi mafam ista matam khartang ga phangni. Kai do. Madhavi. Nang mafam asita kai doramni. Ai na naksinarunu laptin tina haidro. Karino. Karino nang mafam ista eram libubo. Ibol bay, pauron ta na wangang ubo onok na higre ni. Nahal maya masih tahu kita bagi lamal do ngasi mo pispi tapi yaro na tang thong thong we mi. Nupi na nupi masih nyakan gre mi. Nang nai gi nau de gi maman thauri bro. Maya mana manau kita ko tau pa. Madu ki laman thaur ma dabi. Cher ko mo kai nang thauri ma dabi. Chok thoi babu. Aina hajarisi adom danati. Aigi na omadi aigi nupida warak chabani. Aigi selgai sirgat haibu waduna ini haribadi. Ngam tarabadi mayek siang hayo. In konis le mi khudi mana. Isala jangje kadam atane. Isela madi isela kahela madi chok thoi le ba. Aigi inaunu pasiga. Aigi inaunu piesiga. Ngai sianoi bagi yung pamoy ba wari do sanabiyo. Mama amata ki tarakpa mama amata ki gadbata ki tarakpa masin mana using marka sai na ba hu sai bigino ibol mai haujik ibol mai na ngam khara soi sok thoi babu nupi sidi macha tara porosu khana ba po sane wani nang gi sidi khaina ba yani utup mali ne jai namangale bi khang mar se je maharani kangi ai mak marani ni hai bakhangi adubu imung ngasida leiba mahak po imung ngasida leihanba amadi khaina hanbagi hak phawwa aingona leibu jani khaina han mirong ammaga ei keso nupi amadi nupi gi kanglum na wa chabe ngang ba sai ta ba hai ta ba jani wa selo selu wa bu keno keso nang amuk ta di khumo bai bungo kumbai babu yung hingkon kasi mi maming dalay gre adu di mapuna lay haning drabadi mapuna sat kruha drabadi sat kibatare dana Madhavi ay boy mong dam tapushalo ay boy mong dam tapushalo. Thank you po naman ko taga sari.
ꯊꯥꯒꯠꯆꯔꯤ ꯅꯅꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯑꯃ ꯎꯠꯄꯤꯔꯝꯕ ꯑꯁꯤꯒꯤꯗꯃꯛ ꯅꯅꯥꯎ ꯌꯥꯔꯒꯗꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯦꯟꯕ ꯑꯇꯣꯞꯄ ꯑꯃꯇꯪꯒ ꯇꯧꯕꯤꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪꯒ ꯉꯁꯤꯒꯤꯁꯤ ꯊꯧꯔꯝ ꯌꯥꯝꯅ ꯂꯩꯁꯤꯜꯂꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯥꯡꯅ ꯂꯧꯖꯒꯗꯕ ꯅꯠꯇꯕꯅꯤ ꯃꯤꯃꯤꯀ꯭ꯔꯤ ꯑꯥꯔꯇꯤꯁ ꯑꯅꯤꯃ ꯂꯩꯔꯤ ꯁꯩꯔꯦꯡꯒꯤ ꯑꯃꯒ ꯂꯩꯖꯔꯤ ꯑꯗꯨꯒ ꯃꯔꯛꯇ ꯁꯩꯔꯦꯡ ꯑꯃ ꯑꯅꯤꯒ ꯂꯩꯔꯒ ꯅꯅꯥꯎ ꯍꯩꯖꯕ ꯑꯃꯇꯪꯒ ꯏꯁꯥꯒꯤ ꯍꯩꯖꯕ ꯃꯤꯃꯤꯀ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯟꯖꯦꯜ ꯈꯔ ꯁꯥꯕꯒꯤ ꯁꯨꯝ ꯌꯥꯝꯅ ꯄꯥꯝꯅꯕ ꯌꯥꯝ ꯂꯩꯔꯤ ꯚꯤꯝ ꯗ꯭ꯔꯖꯗꯣꯟ ꯁꯥꯕꯒꯤ ꯃꯇꯥꯡ ꯑꯣꯏꯒꯗ꯭ꯔꯥ ꯀꯔꯤ ꯑꯣꯏꯒꯅꯤ ꯋꯥꯔꯜ ꯔꯦꯗꯤꯑꯣ ꯗꯦꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯅꯅꯥꯎ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯁꯤ ꯋꯥꯔꯜ ꯔꯦꯗꯤꯑꯣ ꯗꯦꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯁꯨ ꯐꯪꯖꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯔꯣꯏꯕꯁꯤꯗꯤ ꯇꯦꯟꯇꯛꯄ ꯑꯩꯈꯣꯏ ꯚꯤꯝꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯁꯤ ꯌꯥꯝ ꯅꯨꯡꯁꯤꯖꯔꯝꯕ ꯃꯤ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯣ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯚꯤꯝꯒꯤ ꯊꯃꯣꯏꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯁꯤꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯖꯔꯤ ngasi World Radio Day Malem Pumbagi Radio gi numit palan tauribasi aigi sonagat pijari asigumlaba mapal naidraba miyam gillan oijariba station asida karigumba huran chinthika tawraklabadi hai pisop kangedra aigi kamudi kisam gada ai pisop Diamond Radio da yelakadaba mioi missing kaya lay aduga makoida phone tarku matamda kariguma bhimna taba thoklabadi haihei wahi wangang sangang kariguma ngang thoklabadi pisop ai maming matha aduga mana lairiba khungang aduga maming aingona munna takadabani khangedra ngasi mak ti karigino papi durjadhungi kangbu laktena nahan aina listener mit thugaina bahairu badagi mabungning adu waru dana lakti badala pai lakta sanu adubu aina somna leiringai da laamda basu yai masi koina satuna hekta yenglage iya ai dusasan oira malini ya papi ai leiringai da ai dusasan ai law sida law karigino nang na sida lakdi bate ngasigi World Radio Day palan nasi thugai gi aidana lakli bro nayamung kurupati durjadhona thugai rusu kakani injal bro ni unu karigano nang nasani ibabo ai apang ba nang nayam na tambiki ba manla judha nang kaw didana ko adu yengoi ngasigi diamond gi la iba thauram khudimak nang na kari ko mai thi ba natraka akai pige khalabdi tu yengo si khongjonggi tong tak to ba leitong ma leiri base masida inaoina na thabak ase kabak segai raga hatpige ha nang yaning dabra chalo ngasi ki thauram masi nang na kai pi yade ko thagasari pumna mapu ꯊꯥꯒꯠꯆꯔꯤ ꯅꯅꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝꯁꯤꯒꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯗꯨꯒ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ SMS ꯊꯥꯕꯤꯔꯛꯏ ꯅꯥꯃꯩꯔꯥꯛꯐꯝ ꯔꯣꯍꯤꯠ ꯃꯩꯇꯩ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯅꯅꯕꯒꯤꯗ ꯀꯣꯛꯁꯤꯟꯖꯔꯤ ꯉꯥꯏꯔꯥꯡꯕꯝꯗꯒꯤꯅꯤ ꯃꯌꯥꯝ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯔꯣꯍꯤꯠꯀꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯉꯥꯏꯔꯥꯡꯕꯝꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯅꯥꯃꯩꯔꯥꯛꯐꯝ ꯔꯣꯍꯤꯠ ꯑꯩ ꯃꯤꯃꯤꯀ꯭ꯔꯤ ꯑꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯩꯖꯕꯗꯤ ꯅꯠꯆꯗꯦ ꯃꯥꯏꯕꯗꯣ ꯃꯥꯏꯕꯤꯗꯣ ꯃꯄꯨꯔꯣꯏꯕꯗꯣ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯝ ꯇꯝꯖꯔꯛꯀꯦ ꯀꯩꯅꯣꯅꯦ ꯁꯨꯝꯗꯧꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯅꯃꯥꯗ ꯃꯤ ꯍꯔꯥꯎꯕ ꯂꯦꯞꯄꯣ ꯃꯣꯅꯥꯂꯤꯁꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯌꯦꯡꯕ ꯃꯇꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯣꯏ ꯃꯅꯤꯡꯕ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯕ ꯃꯤꯅ ꯌꯦꯡꯕ ꯃꯇꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯕꯣꯏ ꯃꯅꯤꯡꯕ ꯀꯔꯤ ꯈꯦꯠꯅꯩ ꯑꯩꯒꯤ ꯃꯥꯏꯕꯤ ꯊꯥꯕꯜꯂꯤꯒ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯕꯣꯅꯤꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯨꯏꯇ꯭ꯔꯣꯝ ꯃꯨꯈꯥꯏꯒ ꯈꯟꯅꯕꯒꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯐꯥꯎꯗꯦ ꯍꯥꯏꯕꯒꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ngasi gue ki
radio one celebration asida ko aina ngaji garan ne gai biya ga goi gi kenoni ko aina ne gai ger ga adam zaman ai baba gai goi gi stage tak tam makalam na ka khala ke kai jin ke anang game phog hello ai hoi rom khai anang hoi rom gai er gai ne kamai khang dui ba ai ma masa khang bi da tar ga su ai bu pok ko father ki masa kana tak sabi ai mo nang mo masa khang ringa ji da nang gi pok ko father ki maming kamai khang dui hello ai bu pok ko father ki hoji hoji koi ri ba chief minister ki right hand hai ba di adu so ja khoi di amata khang jar mo ni ko hai bi ge ta jo hoji hoji koi ri ba chief minister ki right hand hai ba di dai bhar ai am dinu ni ko imo ne am di phani ta ko ngaji ai di noi gi father do hoji hoji koi ri ba chief minister ko ram no male du gari driver nangi baba gi gari dani ko ai ne hoji tong lai hello ai ma ma sakhang bi da tar ga su ai mayam na hoi ro mu khai ai da thoi do en to na 2018 da sakhang na ba aduga hauji 2019 20 da Mr. James Bond har ga su khang na ba amuka chu hai bi ge ta jo Mr. James Bond mathang asidi koi gi kaino ka Sanato ne Mombi ne Jenny ne pichak ne makoi mari gi dialogue matem gatang adala isibos Sanato na tratauri sibo sirage itang tanga dana yengo ne tauri sibo ila da kati pana pajagum tau bani direct yeng basidi yeng bangam dre hai ni ko kay ni si Mombi adiam dua dia noi dubo oi be manang se direct yeng badadi yeng ba yatri amni kaino ai chana du ni kaino miamna ai gi jagoy mandi lila gi performance ta miamna bazi aina kari da ibu kari da wali gi si Mombi gi mai tungba chana bun man ba piga du dale duk suruk pudi ai sumai na sumlai jagoy be ma kari no ne na khoi ani na amu khana du na lady du na khana ganu nakoi ani gi khana bagi maram dubu hairo uni aingonda ha ha thida angau bi sin chi dia ma se ti hai bagi sauri ni dana mi bu thi bagi sidara di sawe duni hoine ibe machana tu nang chu dila da ka ti adumak phajabani dairi yeng ba sidi yeng ba ngamdre dana ai ma phau ha ha kaino ima bichakchu isi Mombi gi mijangjang bi sibu kaino isi Mombi ji ungtu muni ngo mami nai pom pom dena hawan wi manro sibu ai kari de wali gi isi Mombi gi sumaina li ruk budi ai sumain chum le jere gi obi ma hoine a ibe ma Mombi nang chu nangi figure ka tu di on thong a thi re da nanga bu weli tim chana bi ga bu manara ka do re ne ha ha adu bu nangi khonjen du di phana phajari he nangnaga gandari ga charaga laiga loinamak chakhai badwa phajabani amuktabu tawra udana tau thok singai dana ai gi icha cha ma pok pa ai buna pawam ngak ta sat laba mi gi na loi mak ning ba kai laba kaido se bopi phawap sa pa sa ta pa ka bo hai dei tu po kaido ai phawap sa pa sa ta pa ka khakte a khoi ki lab lo ba ka ta lai pa hobo sik sop ti chala apani ai aha pata thirap tra rekha thirap tro koira sob rekha pa sarak tro ai rekha oi to ne ngam te homo rekha oi to re kaido ha se po akoi a kaido ta chalo pane ja koi sa pa chalo bane ka to ke ha se po ai akoi maitei masaki chumai na sung ko thara ka le pasiam nungai chate bayang masaki to ek ta ka ta ka loi potuna phaita katorake binau sa saro ja koi to saro pu to re saro thasari doga mathang asidi koi gi eje gi sei mate ma khatang khuchine thakali haiba sei si mate ma khatang kudon tukjurke
อีกขุดที่นาทางกันลุยโจเกขลุยมางำเดพังเลบอยขันลูบะไปเส้นบะเดยาวรำเดอีกขุดที่นาทางกันลุยโจเกขลุยมางำเดพังเลบอยขันลูบะไปเส้นบะเดยาวรำเดกะรำนาไลตานีนังกีกินุงสิบะเซข้างหน้ามังหันบะงำเดรีบิดมังเดดิไลรีข้างหน้าไว้จะนิ่งเบอร์เซอูน่าไปสิ้นบางำเดรีน้องหลักสีดาเลียบตูน่าเลยบ้านาขังบีคิดาเรมิดลูกีปีรังเซทักษรีมาทางสิเดยีดิสิเดรีThakasari Nawairapam Rohit Maitai yamna fazaba khoi talent yam phajana utpikre aduga mathangda khoi loisilakpada jo haitare Nawairapam Rohit ka khoi gi amaga pullaga mimicry ma roibada tawgudaba wali aduga hoji mathang se mako khunjage loitangbam Biken Singh Uyal Mayai Lekai Uyal Mayai Lekai dagi loitangbam Biken Singh Thakachari ngasi lido tabi bam pungkudemak pu ahamba maktada khurumjari ai loitongmam bikel uyaldagi ai yamna thoido endena haina tawjabadi natte mayam gisum mataw tamja mayam lido jibu saruk yaujaniba adugi damakta laksabani ngasi dialogue se ai lidisi gulaki mati amtang hana tawjara lidisi nang mupajaba nang muniktiba kasidi maliyamsida ani sura layoy lidisi mapambasida shaliba layloyna machakhange aduga naitop satbigula nang ai kana mane nang aigi silkine Masway, nang kanano, ay boristi, dal hoban na hatuna, sikre haina, kabar yaw krem hasway, nang kanano. Silky, ay nagi boris ne silky, may home na sikre ay rabasu, nagida magtaliyap to lady silky. Masway, nang ay boris nati, ay boristi, sikre mahasway. Native silky, ay nagi boris ne silky, boris ne. Matang jina, koige. Kainogi surga kainoga tawbai do dui dialogue toina tawjarak ima si thadoi si ima ai hatki tukki haiba maktin da setidina ima ai ma bu thamoi seng na nuksi hai zebani ima masida ima hoina ya bitrisi kari bangina ima nangi da sa bu amuk tadi kan bagi abatung tang di pina biuni ima Ay si, siramdagi miku pauba, hegyet pangamba mido, tatang, nang niko tatang, nanggumna, anangkan manupase, ay punsida tiyang nadriya tatang. Tenaroi tadoi, ay dong nang butamoy sa na nuksibang kasi itay bang pansi tadoi, tenaroi. Ay nahaybo, nang wanda, hantak ki mapuksim tang dinang sa igi oy zabagi batung tang di pinabihu na haybo. Adubo, nang haybo, ay si mapuk tari lakta nang na aybo. Tira ba su pangloy na haybo. Adubo ay ni pansu ba mapuktubo di nga aybo tadoi. Adubo, hantak ki mapuksim matang di ay nguda yauri ba kitni ahom sinagi. Nauda anitang kay pinaga nang bukan bahi batung tang di pinaw please tadoi. Tatang, nang si, yay biyam inda ba, hanam yam na kan ba mini tatang, siramdagi miku pauba, hegyet pangamba do, tatang, nang niko tatang. Yes, tadoi. Ay, nang bu, tamoy seng na nuksi hay sa pani tadoi. Ay, nang bu hat ki tukki hay ba magtinatira tadoi. Adubo, hantak ki mapokse matangdi, ay ngonda yauri ba kitnis dagi, nangonda kaya ka nang ipunsidong tang di kan bagi batung tang di pinawi ba please tadoi. Hi, aigi isana kari kini pigani. Nangi ipagi su kini kasu tawdriba ani yauri. Nangi ipadi pamdri ay su leibak jauri, pitri jauri, nipa maja ay na kini kaya ma donor thigani nang karim takhangano thaba nabung lalene thaba nangi isaji aigi isaji ni hek poklak pa matam dagi
ꯃꯥꯒꯤ ꯈꯨꯇꯣꯝꯕꯤꯅ ꯊꯤꯟꯗꯨꯅ ꯇꯥꯛꯄ ꯄꯣꯠꯁꯛꯇꯣ ꯑꯩꯅ ꯄꯤꯗꯅ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯕꯨ ꯍꯟꯇꯛ ꯊꯤꯜꯂꯤꯕ ꯄꯣꯠꯁꯛꯁꯤꯗꯤ ꯃꯄꯥ ꯑꯩꯅ ꯄꯤꯕ ꯉꯝꯗ꯭ꯔꯦꯅꯦ ꯊꯝꯕꯥꯜ ꯅꯕꯨꯡ ꯂꯥꯜꯂꯦꯅꯦ ꯊꯝꯕꯥꯜ ꯃꯁꯤꯇꯪ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯅꯤꯒ ꯃꯨꯈꯥꯏꯒꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯣ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤꯗꯀꯣ ꯃꯌꯥꯝ ꯌꯥꯝ ꯊꯤꯅ ꯑꯩꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯛ ꯑꯃꯨꯛꯇꯪ ꯇꯥꯛꯆꯒꯦꯅ ꯂꯥꯛꯆꯕꯅꯤꯀꯣ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯐꯝꯁꯤꯗ ꯃꯌꯥꯝꯒꯤ ꯃꯐꯝꯅ ꯑꯩꯁꯦ ꯑꯃꯨꯛꯇꯪꯗꯤ ꯁꯛ ꯎꯠꯀꯦꯅ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯉꯁꯤ ꯔꯦꯗꯤꯑꯣ ꯃꯐꯝꯁꯦ ꯗꯥꯏꯂꯣꯛ ꯃꯆꯥ ꯅꯩꯊꯕ ꯌꯥꯅꯤꯀꯣ ꯍꯥ ꯃꯌꯥꯝ ꯌꯥꯏꯀꯣ ꯀꯅꯥꯅꯣ ꯑꯩꯅ ꯔꯦꯗꯤꯑꯣꯁꯤꯗ ꯃꯐꯝꯁꯤ ꯁꯛ ꯇꯥꯛꯀꯦꯅ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯔꯤꯀꯥꯟꯁꯤꯗ ꯌꯥꯝ ꯃꯨꯛꯈꯥꯏꯅ ꯆꯪꯉꯛꯏꯁꯤꯅ ꯀꯅꯥꯅꯣ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯅ ꯍꯜꯂꯣ ꯑꯩꯁꯨ ꯉꯁꯤꯒꯤ ꯔꯦꯗꯤꯑꯣ ꯃꯐꯝꯁꯤꯗ ꯑꯃꯨꯛꯇ ꯁꯛꯁꯤ ꯃꯀꯥ ꯂꯥꯝꯅ ꯇꯥꯛꯆꯕ ꯌꯥꯒꯗ꯭ꯔꯥ ꯀꯩꯅꯣ ꯅꯪꯅ ꯔꯦꯗꯤꯑꯣ ꯃꯐꯝꯁꯤꯗ ꯑꯩꯅ ꯕꯨꯛ ꯁꯛ ꯇꯥꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯁꯛ ꯇꯥꯛꯀꯅꯤ ꯒꯥꯏꯅ ꯍꯥꯏꯗꯅ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯗꯅ ꯌꯥꯝ ꯊꯤꯅ ꯇꯥꯈꯠꯄꯒꯤ ꯃꯑꯣꯡꯅꯣ ꯅꯪꯒꯤꯁꯦ ꯍꯥ ꯑꯩꯁꯨ ꯔꯦꯗꯤꯑꯣ ꯃꯐꯝꯁꯤꯗ ꯑꯃꯨꯛꯇ ꯃꯀꯥ ꯂꯥꯝꯅ ꯁꯛꯁꯤ ꯇꯥꯛꯆꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛꯇꯗꯤ ꯑꯩꯕꯨ ꯁꯛ ꯈꯪꯕꯤꯅꯕꯗꯣ ꯑꯩꯕꯨ ꯂꯥꯛꯆꯔꯤꯕꯅꯤ ꯑꯣꯖꯥ ꯑꯩ ꯑꯃꯨꯛꯇꯗꯤ ꯁꯛ ꯇꯥꯛꯀꯦ ꯅꯪꯁꯦ ꯀꯅꯥ ꯑꯣꯏꯗꯅ ꯀꯔꯤ ꯑꯣꯏꯗꯅ ꯁꯛ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯅꯪꯅ ꯍꯦꯛꯇ ꯁꯛ ꯇꯥꯛ ꯏꯁꯇꯦꯖ ꯃꯊꯛꯇꯒ ꯄꯀꯥꯅ ꯀꯥꯕ ꯌꯥꯃꯔꯣ ꯍꯥ ꯁꯤ ꯐꯥꯒꯤꯔꯕ ꯁꯤ ꯇꯧꯔꯤꯁꯦ ꯍꯥ ꯑꯣꯖꯥꯅ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯄꯤꯔꯦ ꯑꯣꯖꯥ ꯑꯩꯁꯦ ꯑꯣꯖꯥꯅ ꯁꯛ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯃꯛ ꯁꯛ ꯈꯪꯕꯤꯗ꯭ꯔꯒꯁꯨ ꯑꯩꯕు ꯄꯣꯛꯄ ꯏꯄꯥꯗꯨꯃꯛꯇꯤ ꯁꯛ ꯈꯪꯕꯤꯕ ꯌꯥꯏꯅ ꯅꯣꯏ ꯅꯄꯥꯗꯣ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯁꯛ ꯈꯪꯗꯣꯏꯅꯣ ꯍꯥ ꯅꯣꯏ ꯅꯄꯥꯗꯣ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯁꯛꯀꯗꯣꯏꯅꯣ ꯑꯣꯖꯥ ꯑꯩꯃꯛ ꯁꯛ ꯈꯪꯕꯤꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯏꯄꯥꯗꯣꯃꯛꯇꯤ ꯁꯛ ꯈꯪꯕꯤꯕ ꯌꯥꯏꯅ ꯑꯩꯒꯤ ꯏꯄꯥꯗꯣ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯔꯥꯏꯠ ꯍꯦꯟ ꯅꯣꯏ ꯅꯄꯥꯗꯣ ꯀꯔꯤ ꯑꯗꯨꯒꯤ ꯔꯥꯏꯠ ꯍꯦꯟ ꯗꯥꯏꯕꯔ ꯍꯦ ꯑꯩꯅꯦ ꯌꯥꯝ ꯊꯤ ꯅꯣꯡꯅꯤꯡꯉꯦ ꯅꯪꯒꯤꯗꯣꯀꯣ ꯅꯪꯗꯤ ꯅꯣꯏ ꯅꯄꯥꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ꯅꯪꯅ ꯗꯥꯏꯕꯔꯒ ꯑꯣꯏ ꯂꯩꯔꯝꯂꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯊꯤꯅ ꯅꯣꯡꯅꯤꯡꯉꯦ ꯀꯣ ꯑꯗꯨ ꯐꯔꯦꯅ ꯅꯪꯁꯦ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯛ ꯇꯥꯛꯄꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯄꯤꯔꯦꯀꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯔ ꯇꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯝꯇꯪ ꯇꯥꯛꯊꯣꯛꯑꯝꯃꯣꯀꯣ ꯉꯁꯤ ꯑꯣꯖꯥ ꯑꯩꯁꯦ ꯑꯣꯏꯗꯣꯛꯅ ꯃꯌꯥꯝꯅ ꯁꯛ ꯈꯪꯕꯤꯗꯕ ꯇꯥꯔꯒꯁꯨ ꯑꯩꯁꯦ ꯂꯤꯂꯥꯗ ꯍꯨꯏꯗ꯭ꯔꯣꯝ ꯃꯨꯛꯈꯥꯏꯅ ꯍꯥꯏꯕꯗோ ꯑꯩꯅꯦꯀꯣ ꯑꯣꯖꯥ ꯅꯪ ꯑꯣꯏꯔꯦꯀꯣ ꯍꯨꯏꯗ꯭ꯔꯣꯝ ꯃꯨꯛꯈꯥꯏ ꯀꯥꯏꯅꯒ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯆꯦꯒꯥꯛ ꯀꯥꯏꯅ ꯆꯠꯂꯤꯁꯦ ꯃꯥꯅꯤ ꯑꯣꯖꯥ ꯑꯩ ꯍꯨꯏꯗ꯭ꯔꯣꯝ ꯃꯨꯛꯈꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ 2020ꯗ ꯂꯥꯛꯄꯁꯤꯗ ꯑꯩ ꯃꯌꯥꯝꯅ ꯁꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯪꯖꯅꯕꯅ ꯑꯩꯁꯦ ꯃꯤꯡ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯆꯔꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯖꯦꯝꯁ ꯕꯣꯟ ꯑꯣꯏꯅ ꯀꯧꯖꯔꯦ ꯑꯗꯣ ꯑꯣꯖꯥ ꯑꯩꯒꯤ ꯃꯤꯡ ꯖꯦꯝꯁ ꯕꯣꯟ ꯃꯁꯤꯅ ꯅꯥꯡꯃꯩꯔꯥꯛꯄꯝ ꯔꯣꯍꯤꯠ ꯃꯩꯇꯩ ꯅꯨꯡꯉꯥꯏꯔꯥꯡꯕꯝꯗꯒꯤ ꯑꯗꯨꯒ ꯎꯌꯥꯟ ꯃꯈꯥꯏ ꯂꯩꯀꯥꯏꯗꯒꯤ ꯕꯤꯀꯟ ꯑꯅꯤ ꯄꯨꯜꯂꯒ ꯉꯁꯤꯒꯤ ꯃꯤꯃꯤꯀ꯭ꯔꯤ ꯑꯃ ꯄꯥꯡꯊꯣꯛꯄꯤꯅꯅꯕ ꯅꯣꯂꯨꯛꯆꯔꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯞꯇꯒꯤ ꯅꯅꯥꯎꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯍꯦꯛ ꯇꯥꯕ ꯂꯣꯏꯕꯒ ꯅꯅꯥꯎꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯝꯇ ꯐꯩꯔꯒ ꯑꯃꯨꯛꯇ ꯐꯩꯖꯟꯕꯤꯔꯛꯎ ꯑꯍꯨꯝꯁꯦ ꯍꯥꯏꯇꯥꯔꯦ ꯃꯤꯃꯤꯀ꯭ꯔꯤꯒꯤ ꯉꯁꯤꯒꯤ ꯇꯣꯞ ꯑꯍꯨꯝꯁꯦ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯕ ꯑꯇꯩ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯕ ꯃꯌꯥꯝ ꯂꯩ ꯇꯦꯂꯦꯟ ꯂꯩꯔꯕ ꯀꯌꯥ ꯃꯔꯨꯝ ꯑꯗꯨꯕꯨ ꯂꯥꯛꯄꯤꯗꯕꯅꯤꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯖꯗꯦ ꯑꯗꯨꯒ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯈꯟꯅꯅ ꯕꯥꯇꯣꯟ ꯇꯧꯔꯨꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯗꯤ ꯄꯨꯝꯅꯃꯛ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯔꯦꯗꯤꯑꯣꯒꯤ ꯊꯣꯡꯗ ꯕꯥꯇꯣꯟ ꯇꯧꯖꯩ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯔꯣꯍꯤꯠ ꯑꯃꯗꯤ ꯕꯤꯀꯦꯟꯅ ꯄꯥꯡꯊꯣꯛꯅꯤꯡꯉꯤ ꯃꯔꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯅꯥꯎꯅ ꯅꯥꯀꯟꯗ ꯂꯨꯝꯃꯒ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯅꯥꯎꯅ ꯑꯃꯨꯛꯇꯪ ꯅꯥꯀꯟꯗꯒꯤ ꯐꯩꯖꯤꯜꯂꯒ ꯉꯁꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ ꯍꯧꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯒꯤ ꯃꯤꯃꯤꯀ꯭ꯔꯤ ꯃꯌꯥꯝ ꯈꯨꯕ ꯍꯧꯕ ꯑꯝꯇ ꯈꯨꯕꯤꯌꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯌꯥꯝꯕ ꯈꯣꯏꯁꯨ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟꯒꯤ ꯕꯦꯊꯥꯆꯤꯅꯤꯀꯣ ꯃꯁꯤꯗꯩꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯕꯤꯗꯗꯅ ꯇꯧꯕꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯂꯩꯗ ꯀꯩꯅꯣꯕ ꯍꯥ ꯂꯩꯗ ꯀꯩꯅꯣꯕ ꯑꯩꯁꯤ ꯀꯅꯥ ꯃꯥꯟꯒꯦ ꯑꯩꯁꯤ ꯀꯅꯥ ꯃꯥꯟꯒꯦꯕ ꯑꯩꯁꯤ ꯈꯪꯕ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯔꯤꯕ ꯀꯥꯏꯀꯨ ꯍꯥꯏꯗꯣ ꯑꯩ ꯀꯣ ꯑꯗꯨꯒꯅꯦ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯅꯪ ꯂꯤꯗꯣꯒꯤ ꯑꯥꯔꯇꯤꯁ ꯑꯃꯅ ꯁꯛ ꯈꯪꯕꯤꯔꯝꯗꯕꯁꯦ ꯑꯩ ꯊꯋꯥꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯀꯣ ꯑꯩ ꯊꯋꯥꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯕꯥꯕꯨ ꯑꯩ ꯊꯋꯥꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯕꯥꯕꯨ ꯃꯇꯦꯛꯁꯤꯅ ꯃꯌꯥꯝꯗ ꯄꯦꯟꯕꯤꯅꯕ ꯍꯥꯏꯖꯔꯤ ꯅꯅꯥꯎ ꯀꯔꯤꯅꯣ ꯑꯩ ꯏꯆꯥ 이봉호ꯁꯤ ꯌꯥꯝ ꯀꯞꯄꯦꯅ ꯁꯤ ꯀꯞꯀꯨꯅꯍꯦ ꯃꯥ ꯀꯞꯄꯤꯁꯤ ꯇꯤꯡꯒꯝꯇ ꯅꯠꯇꯦꯀꯣ 시계 91.1 ꯔꯦꯗꯤꯑꯣꯁꯤ ꯅꯨꯡꯁꯤꯕꯗꯤ ꯀꯞꯄꯤꯕꯅꯤ 어머니 ꯌꯥꯝ ꯅꯧꯖꯕ ꯏꯆꯥꯅꯤꯕꯁꯦ ꯃꯃꯥꯟꯅꯕ ꯁꯪꯒꯁꯤꯡ ꯐꯠꯇꯕ ꯈꯔ ꯇꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯅꯦꯠ ꯊꯤꯛꯇ ꯀꯧ ꯊꯤꯛꯇ ꯇꯧꯔꯒ ꯃꯁꯤ ꯑꯩꯅ ꯁꯥꯊꯣꯔꯛꯄꯅꯤꯁꯦ ꯉꯁꯤꯁꯤ ꯗꯥꯏꯃꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯩꯗꯣ ꯂꯨꯍꯣꯡꯕꯁꯦ ꯀꯌꯥꯅꯣ ꯆꯠꯇꯣꯔꯤꯁꯦ
어씨 아 예저들이 홍옥신 니 빠니게세 홍옥 홍옥 이자사 뽕홍다 홍옥 까리 수르 까리 노모가 पैसा तालग रेडियो कर लेगी दिखानु नु होमो इजाजा पंगोंग दा होमो खाले न मगदी अजे रेडियो तानिंग मने प्रोग जा मी रेडियो ताबल हुरा लानी माइनु पिदुना कला बाजार में सिनफम नि खा लेरमनी अदु माइनु पादुना अजु मम्मे सिदा अमन मरु मानो कुसल वरिया सिरी सोनेट खा लेरमनी होमो इजाजा पंगोंग दा होमो थाबक सुर कर रेडियो अफबम पार कर रेडियो डायमंड की प्रोग्राम सिकता के दिखानु नु होमो पंगोंग दा होमो करीडो रहे ओजाना करीडो गछाई के पका ढका की जिबु करीडो रहे करीडो ओजाना गछाई के पोरोक झोट बिरा मी जिबो हाय नंग मुनो वाखन दो नंग होरे थाबा हलकदा रेडियो अचौबा लुपा लिसिंग हुमफु बिबो लेरो डायमंड घोंगनबा रेडियो अचौबा को ai mayam pumna mapu ko radio chouba leira ko akhoi ki oja ji da hari si radio chouba tara ga ko leiro sidi ko ai bungo रेडियो टार का मतलब महालु हाई बना तीने थाबक टोंग रेडियो टार बया हाई बनी ने अदु हाई जब बनी adu boy ba हाय चलो Nipa macha nang na radio tari ne one na tara baju atopa sini na tai da taru ranu ko nipa macha ngasi diamond radio khongyom na lingkhali ba sini sida taro ko nipa macha nang bhap tara ni ko mayam na tabiro diamond radio ngi mafam da adum ta da leibiro atopa sini phang biru ranu ko mayam अतः जिन्हें जरा लाई होग तो उन्हें है ba mare takpir bu khuri bu tachar loi namak na loi na pak thok chagari ma ba mama gi gurupati nang mama su haini ngai lai tanang asigi radio mafam da pele nang mama na pamambadi ngasigi radio sida akoi pun na saktak pagi ayab dom tang pige na nang mama na makalam na lakpani nang mama haini ngai lai tanang pele gurupati थागतसरी मयाम पुनमक हाइनिगा लेतना थरोम सिदा ngasi World Radio Day thorong masi celebration Diamond Radio ki tawjariba miyam ki thogol tongna na bagi damakta akoina koksinjari matam kya ki mamang dagi akoi ki thorom Diamond Radio ki thorom da sarug yaduna laglaba akoi ki tentha dagi pawung Chandra Singh haizaba telena ma khatang miyam do unana bi khudong sabadu miyam lominasi miyam akoi ki pawung Chandra Singh idam miyam koba ahobam do kobi duna taramna koksin biu अयहाक तेंथा खोंबालदगी सापम संदसिनी आबिर खान हाइबा लीलादुगी अहान बसरुकी डायलॉग मते अमखतंग तौजगे आई अमीना दादा ओ हेलो माय गुड फ्रेंड आई गेट थोक्तना निंथिना वेलकम तौजगे न खनबनी अदुबु नंग हौला हौपोनते हेता यौसन बिरकपना हानबा मरब यमदा लाकबु वेलकम अब मुक दरकार लेब्रा मरब लेंसन बियो मरब अदुदी ngaktung phambiramu ai imungda mukta phagani a chirp chijin nabi bro hoi amta ngai bi kho shombu hoi ai abir khan gi machanpi amina begam ni thodok sing ado ai ngon da su thoklam lo hene khanbi gano na ka thengna khiba numit tagi na ngasi phawbada wana lenjarak labi nangi amina ne na ki chanbi miyang khagi marum thumne hingjagadabi nangi amina bu amuk awai pakta lang thabiraga nu ko bira sing nati ai gi wakhal lan khre ai nang bu nungsi di ai gi wakhal tangon da thamdi amina kari gi damakta nangi wakhal na nangi thamoi bu aduk thuna yang bir sing nang na maitai ai na muslim nang ai gi marakta leiriba chaurba palase amukta khandane yang bira sing pumnama ado nungsibagi mafamdadi aremani nang aigi senglaba nungsi selna pumnama ado laina manghan gadoribani ishora makhaktagi khusemdagi oithiba miyoibana karigi khena handuna nang aigi nungsibabu khamung thakta manghangani ngasi dagi di amina gi nungsiraga ipomdagi birsingna khongpham ama phawba choiraro birsing nahna madumatang kawgidriba makai nangi amina sangsar sida kuine hingli hani khanbiyo ko birsing ima lagre ima imungda mukta sangsin biu honariba si amukta yengsin biu singdo pai biu phagani
อามินานังมุกตั้งไงขอการกินโนขังละบระไอ้นังบุคคามลิบเสียดาดามาฆ่าเต่าหนูปีมาซาดาดาว่างอะไรกี่เป่าคุมปีบังมละร้อยสิราดาดาน่าเส้นมึงอักปีอยู่ดาดาไอ้นักขังเลไอ้นักอุเรมาดูดีว่างอะไรกี่เป่าคุมนั่งนับปีบังมดรบสูไอ้กี่มารุบีร์สิงห์ดีไล่นับปีบังมใบใหญ่หายบีร์สิงอามินานับปีบังมดรบเป่าคุมไอ้นักไอ้กี่มารุบีร์สิงห์ดีกิตาบปามีไอ้นักคุมก็ได้บ่เป่าคุมสิกี่ว่างบูไอ้นักไอ้กี่มารุบีร์สิงห์มังมักเตดาอามินาบุคามลิบสิกี่มารุการกินหายุอ๋อไอ้นิ่งสิงบัทอกเสร็จนิ่งสิงบัทอกแล้วพอดีเสียงนักขโมยนางนักอามินาบุการมนุ่งสีมาดูกี่สังกัดดีอามินากิทำไมตัวนักขังลมกันนี่อามินามุสลิมเนี่ยฮะเป็นขังบีมันตราขังเจไอ้น่ะไม่ใจนี่นางน่ะไม่ใจนี่อามินาน่ะมุสลิมนี่อดูอันพอดีงั้นสิเด็กไอ้กี่มารุบีร์สิงห์น่ะอามินานุ่งสีบัท่าตัวกระดับนี่มารุนุ่งสีบับุทำนั่นน่ะบ่ปาตระขันน่ะบ่เลยตระบัสูให้ร่างไหลร่างปามบีกิมาตัวกุมน่ะมาสีดีมาพัมใจใจดีให้ดูน่ะไงฮักไหลตัวน่ะหงโตหงจินยาบ่ปอชังน่ะเตนุ่งสีบับุไม่ที่บัปีบังงกระดับดีกันอากิสมติเลยคิดรีเลยคิดแต่ไปท้องละบัสูงั้นสิอาบีร์น่ะน้องนั่งมันกันนี่หงโตหงจินยาบ่ให้เลยมักโอยดูน่ะสูไอ้น่ะมารุพุกตะละกันทอกกันนี่มารุน่ะมาสีมาตั้งกาวบีร์ดำเนี่ยมาดูดีไอ้กิสนุปีอามินามารุบีร์สิงห์กีน่ะเตอาบีร์โอ้ยกันนี่ขลับดีเสียงนักขโมยนางนำฮักผู้นุ่งสีบัดกี้กระไดพาวงงกันนี่มาไอ้กินสีมารีดาลากระดับปันบปุ่นมังน้ำไข่รำละกะมาไอ้กิเสียงละบันนุ่งสีมูตีดูมาเอกล้านอุลมละกะทวายสิท่าดอกขีบพาวงงกันนี่มาดูดีบีร์สิงห์เนี่ยเห็นจินปามเนี่ยนุ่งสีจะไปกี่ว่าพัมนี่นัตรามาดูยาวนะอามินาเนี่ยบีร์สิงห์ว่าบุนุ่งสีระมวยขลมวยงามละบัดหายุอามินานังบีร์สิงห์ก็สิมินนะบังงามกดระดาดามาข้าเต่าหนูปีมาซาดาดาน่าเส้นมึงอักปีอยู่ดาดาว่าหังอ่ะสิกิปอกคนปีบังงามละร้อยนังน่ะอิสัมสัมน่ะนบุงอ่ะบังงามละขลุบันีนัตรานำทักเจ้าบ้าไอ้กิสันบุบดนามตัวเวลาพอไม่เตยมาซาเสนามังก็ก้าวไข่ดนหัดกันนี่ไอ้งอนจะสิงห์ละบัดดีจานาเปลิสิงห์โอยดนสูมารุปลิสิงห์โอยดนสูไอ้ฮัตโตปเดสิงห์นั่นเองอาเบร์ขานเท่านามาสักครั้งนั่นก็ตินาคิบมารุปนัตราบีร์สิงห์บูอาเบร์ขานากันนาโนให้บักขังคราบนัตราขังคราบสูงสิอนุบาลยังยินมินีไอ้นั่งบุษานะบมารุปอมโอยบมารัมนานุ่งสีนะสักเลยละมาลางูบนีอดูบุนังกีบิสวาขัดก็อยบานับปุกเจนมักปัสสาวะอดูนาปุ่นมาสิไลนะมาฮัลเลไอ้นั่งบุไอ้นั่งไอ้กิสนุปีอามินาเบกัมบุน้องดัทาจกิขันดูนามารุปโอยรุบนัตเตไอ้งอนดัลลาลักปาไอ้งอนดัสิงห์ละละบดีน้องชากิมามังดัเขาสารัมบะละมุยกุมนีนามานะบะแกกิมาพัมดาละมุยกุมนะอุรบสูบีร์สิงห์มาพัมดาดีนามานะบะน้องชาวนี่อุกดับนี่เล็บลีคงพัมมาสิมักตดาไปกินี่คุไลดาดางั้นสิบีร์สิงห์มาซาดานุ่มไอ้กุลีนะสกปดานั่งกินเส้นอามินาเฮงเดเรนขันบิวดาดาฮันโตอามินาฮันโตอามินาฮันโตเลยฮันโตอามินาฮันโตอามินาดังอิมาไอ้กี่มาหนงไม่ได้ปาเลยอิมาบอยอิมุงดามุกตางั้นสิไอ้กี่มังสิมักตดาไอ้กี่มาบุหัดคราบางั้นสิไอ้กี่มังสิมักตดาไอ้กี่มาบุหัดคราบาอาบิร์ขันยี่มามังมักตดาอาบิร์ขันยี่มาบุหัดละบาเต้าเล็บลิบอุริอุปานขังหูหุ่มลิบมาลังบาทงลิบนิมิท่างั้นสิตะกี้อาบิร์ขันอีทักบามีหิงซาบากี้สักตัมเล่าระบันีปุ่มนมักปุ๊บครุมจริมาตั้งสิดาพยายามขบเอาผมตะคุบิวถ้าเกิดสิ่งนั้นสิ่งวอลเรดิโอเดกีทรมาสิดามาคุยกับชารุกยาบาลำพลผมอีวัตถุบิกออกซินจรีมาสากิให้จับมาอุณนันบางทีดมากวอลเรดิโอเดกีแต่มันเรดิโอนับปังทุกจรีบาสิกุมาทรมาสิกิดมากมาสากิให้จับมาปังทุกปิวเล็งเส้นบิรักซิกกายวัตถุบิอดุกาพยายามขบเอาผมตะกกายวัตถุบิคุบิวถ้าเกิดจรี thank you how ti chama mang la kai ti ki la ko bai botom bini how to misna chalma gi ai im dang sakchara ke khang u tha ki singare tharoi na bi tha balai lai mai thak ta kia la bôi pa mui chôn lấy khang u thơ kỳ chinh ga đây
throina bi tha ba lấy mãi thật ta kia là bụi lấy mãi thật ta kia là bụi pa mui số na lấy khang thơ ki chinga ri ban thâu su manga na lấy na som lấy chân chi na lấy sa bi man ja khudo lấy munugi na pada chi na lấy pa khang mo lang nak ta nga na lấy khôi mu pu ni nu ngô lấy rang lấy khô lôi ra bụi lấy rang lấy khô lôi ra bụi pa mui số na lấy khang thơ ki chinga ri pirang na sing de wa ro thơ môi sốc tế khăn lù nụ pirang na sing de wa ro thơ môi sốc tế khăn lù nụ taram dai gi tha jana munna yeng ho vi nonga lam dai sajing na tani nga ho vi mi ku matagi oi ra bui mi ku matagi oi ra bui pa mui so na lấy khang thơ ki chinga ri thơ đôi na bi tha ba lấy mãi thật ta kia là bụi lấy mãi thật ta kia là bụi pa mui số na lấy khang thơ ki chinga ri khang thơ ki chinga ri khang thơ ki chinga ri mayam ko ba hobom da kubiu yam no waizing asigi World Radio Day Diamond Radio na pangthok chabani raksuba sigum loba thorum sida kaka iba thombi lengsin biraktana thorum sida mishana pamjabai sei ma haitare yamna thamoi sengna sakpi basigi damak to sohaini laitena thagachari mathangda mo aikogi kau thokchari ibem cha lokrakpam uchol makha lekai digina ngasigi thorum asida masagi haijaba World Radio Day numida sigi mari leinana masagi haijaba ma pangthok pigani ayam kobang macha ma kubiu I hak isun dagi biam cha lokrakpam Seireng oina pathok jage Seireng gi maming punsi khongchat awan nungai punsi khongchatta ne tadrawai ireibak iramdam sida pokcha chawjarakpa mapari mamom singna shuri nomli hingnabagi lanphamda ngakli manipuri imagi pangkhai awan nungai punsi khongchatta ne tadrawai ireibak iramdam sida pokcha chawjarakpa mapari mamom singna shuri nomli hingnabagi lanphamda ngakli manipur imagi pankhai lauri apun bagi saktam kaihan gumsi lauri apun bagi saktam kaihan gumsi achum balai trawai iramdam sida aikhoi masen amaga nakpak tana kaihan bagum furup kayana saraulang thakliba karamna kaugani haukhiba jun taranipan Manipur imagi mapari mamom sing thawai na pon thapina kekupa tayata khiba
Macha kainabagi milu pirang kangdrabi palem panthausingna segaira phijon set o pamuida khudum singna khangliba. Macha kainabagi milu pirang kangdrabi palem panthausingna segaira phijon set o pamuida khudum singna khangliba. Hingminna sinungsi janana Jingmi tami amatani aikhoi ima amattagi machani kalhausi tungi miron sing mikap mirau khon tana thallaba chairak sida poinu lauroki chairong tan thada khulang isaina punin ninna nauthem liba kaina ba thungna ba hauna sa punsi khongchatni mioi bagi aigi mathangi saireng masung langgi damak matamgi pakhang angawba irang pubi saihenbi ikai iki wang malan bike tongba pakhanga nungsi ipakta tauriba mamit yamba saihenba laikon khuding yairek khibagum nungsi mai laikhrabada irang kabi saktibi thengla thabangi asikpada pham kappa nokpaga marup sana dhuba tarada pendaba wakatsai khantaba ngamdraba thamoisina punsina punsibu mirai jaraktuna nongalamdai sukla umangi upan makhongda lep tungkhun taliba cheklasing yakairakpakan kayarak thauri konggoida pamuba masunglanggidama punsi temsingnakhi chatkhi tingkhang tumbau turen ikhai lana torbandi ngaina phamda mahakpu ngaijaba saram chatki saktam lau nungsi haitaba makhuttuna ikheng lakta punsi lomhan khiba ki tubut chat saram chat singthana denga sigi samasna dungai nungsi isen thingamda Shakespeare gi Romeo Juliet siminakhi maktraba nungsiba masunglangi dama masabi bora rawa mahak thakki mainu pemcha sijekhi thauri konggoida masunglangi dama yairi pok thambanu laisang khongda punsi longki singthana ringasi itihas ki laimaida aroiba oina amuka hanai bem chala kwa komna khurumjari Thagachari mathangda mu kokachagi thokchom ningol case ongbi gunamani laima nasagi tharom sida isagi haijaba world radio diga mari leina ba isagi haijaba pinana nugi dama aigi ming thoksom ningon khundong ongbi gunamani hairok tegi aigi sairengi maming wakhalgi samudrada wakhalgi luraba samudrada iraknari aigi hakchang thamoigi mairina sakli lu tong pumnamak karamba matamda kakhatkani koisin khare nak yet awabani singkhatpinaba leite noklibani makoina thawai tana mondrangi phijet leitengduna uirum liba nakhoigi damaktani wariba thamoise puthakhigani khanbada norokta sabinabana sau saraba subinabana watlaba lamdamsida lemba tanari puksaubasing thadarak loi nongthaktagi karimata irangi lukmai thaduna sundrangi kaithen mayaida oidaba potlam yoliba manglibara tonglibara hayune nakhoibu aigani suba sairengi maming yot pambi thari senjau paibasingna labukta phaugi mahuk yot hauri ngaklauga loinana fajaraba mahai yalai mapan sadana yotki pusilai yot sara yumlonaba laiba kayadagi har hapte yotta thabada taret senjadadi machangi thau yonpham dukan marang kaire labuksing second khuding hengalai ising ichaugum megi masing misingi kallaba isena namkhaiduna chenchilakli kangleida iraknare isensida achumbadi karamno kanglei paksibo taugadabase
ꯂꯣꯏꯖꯔꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯀꯧꯊꯣꯛꯆꯒꯦ ꯌꯨꯝꯅꯥꯝ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤ ꯈꯨꯕꯥꯡ ꯃꯆꯥ ꯑꯃꯗ ꯈꯨꯕꯤꯌꯨ ꯃꯌꯥꯝ ꯇꯔꯥꯝ ꯑꯣꯛꯃꯤꯟꯅꯁꯤ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯔꯦꯗꯤꯑꯣꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯁꯤꯗ ꯁꯩꯔꯦꯡ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯇꯥꯏꯕꯪꯒꯤ ꯃꯆꯨ ꯇꯥꯏꯕꯪꯒꯤ ꯃꯆꯨ ꯃꯜꯂꯕ ꯄꯨꯋꯥꯔꯤꯒꯤ ꯆꯦꯅꯥꯗ ꯂꯤꯛꯂꯝ ꯇꯥꯛꯂꯤꯕ ꯊꯋꯥꯏꯅ ꯋꯧꯊꯥꯡꯅꯅ ꯌꯦꯛꯁꯤꯜꯂꯤ ꯁꯛꯇꯝ ꯑꯃ ꯄꯨꯟꯁꯤ ꯅꯪꯒꯤ ꯏꯅꯨꯡꯕꯨꯡꯗ ꯏꯔꯩꯒꯤ ꯏꯄꯣꯝꯅ ꯈꯣꯡꯊꯥꯡꯅꯍꯟꯕꯕꯨ ꯄꯥꯎꯈꯣꯡꯂꯤ ꯇꯥꯏꯕꯪꯒꯤ ꯐꯝꯄꯥꯛꯇ ꯉꯔꯥꯡꯅ ꯃꯤꯅꯣꯛꯇ ꯄꯪꯊꯈ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯃꯩꯁꯥꯅ ꯃꯤꯄꯥꯏꯍꯜꯂꯦ ꯍꯌꯦꯡꯒꯤ ꯃꯉꯥꯜ ꯆꯥꯏꯊꯔꯛꯅꯕ ꯀꯤꯟꯊꯔꯛꯂꯤꯕ ꯁꯪꯒꯥꯏꯕꯨ ꯀꯟꯖꯅꯕ ꯊꯨꯡꯂꯤ ꯍꯧꯔꯛꯐꯝꯗꯒꯤ ꯉꯝꯈꯩꯗ ꯂꯦꯞꯅꯥꯏꯗ꯭ꯔꯕ ꯃꯥꯂꯦꯝꯒꯤ ꯈꯣꯡꯆꯠ ꯀꯤꯟꯊꯔꯛꯂꯤꯕ ꯁꯪꯒꯥꯏꯕꯨ ꯀꯟꯖꯅꯕ ꯊꯨꯡꯂꯤ ꯍꯧꯔꯛꯐꯝꯗꯒꯤ ꯉꯝꯈꯩꯗ ꯂꯦꯞꯅꯥꯏꯗ꯭ꯔꯕ ꯃꯥꯂꯦꯝꯒꯤ ꯈꯣꯡꯆꯠ ꯄꯥꯡꯉꯝꯗ꯭ꯔꯕ ꯊꯅꯨꯡ ꯂꯥꯏꯃꯤꯠ ꯇꯨꯝꯂꯤ ꯆꯥꯎꯈꯠꯂꯣꯟꯒꯤ ꯐꯃꯨꯡꯗ ꯃꯤꯑꯣꯏꯕ ꯁꯥꯒꯩꯅ ꯃꯪꯂꯥꯛꯅꯔꯤ ꯎꯪꯂꯤ ꯃꯔꯩ ꯑꯃꯗ ꯑꯁꯨꯝ ꯁꯝꯕꯜ ꯋꯥꯡꯃꯒꯤ ꯐꯖꯕꯗ ꯃꯤꯠ ꯊꯛꯂꯤ ꯇꯣꯈꯥꯏꯔꯕ ꯄꯨꯛꯅꯤꯡ ꯎꯃꯪꯒꯤ ꯃꯨꯠꯈ꯭ꯔꯕ ꯇꯥꯏꯕꯪꯕꯨ ꯅꯧꯍꯧꯅ ꯈꯣꯡꯒꯨꯜ ꯂꯤꯔꯤ ꯁꯥꯔꯝꯆꯠꯀꯤ ꯈꯨꯟꯅꯥꯏ ꯂꯤꯡꯈꯠꯅꯕ ꯊꯃꯣꯏꯕꯨ ꯃꯊꯧ ꯍꯥꯞꯂꯤꯕ ꯑꯆꯨꯝꯕ ꯃꯤꯔꯝꯆꯠꯀꯤ ꯅꯤꯡꯊꯤꯕ ꯃꯤꯅꯨꯡꯁꯤꯒꯤ ꯈꯨꯠꯁꯥꯅ ꯁꯣꯛꯉꯝꯗ꯭ꯔꯦ ꯇꯧꯕꯤꯃꯜꯒꯤ ꯃꯛꯇ꯭ꯔꯕ ꯃꯤꯍꯨꯜ ꯊꯧꯖꯥꯜꯒꯤ ꯅꯥꯀꯣꯡꯅ ꯇꯥꯡꯉꯝꯗ꯭ꯔꯕꯗ ꯇꯣꯈꯥꯏ ꯇꯥꯟꯅꯔꯛꯂꯤ ꯃꯤꯑꯣꯏꯕ ꯇꯧꯕꯤꯃꯜꯒꯤ ꯃꯛꯇ꯭ꯔꯕ ꯃꯤꯍꯨꯜ ꯊꯧꯖꯥꯜꯒꯤ ꯅꯥꯀꯣꯡꯅ ꯇꯥꯡꯉꯝꯗ꯭ꯔꯕꯗ ꯇꯣꯈꯥꯏ ꯇꯥꯟꯅꯔꯛꯂꯤ ꯃꯤꯑꯣꯏꯕ ꯑꯩꯒꯤꯁꯨ ꯂꯩꯔꯤ ꯄꯥꯟꯗꯝ ꯂꯥꯟꯕꯨꯡꯒꯤ ꯂꯥꯟꯕꯟ ꯊꯨꯒꯥꯏꯅꯕ ꯅꯨꯡꯁꯤꯕꯒꯤ ꯇꯦꯟꯖꯩ ꯂꯤꯁꯤꯡ ꯀꯥꯟꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯤ ꯏꯈꯣꯡꯁꯦ ꯊꯅꯨꯡꯒꯤ ꯃꯩꯔꯤ ꯃꯩꯐꯝꯂꯛꯇ ꯁꯦꯠꯂꯨꯗꯨꯅꯁꯨ ꯑꯄꯨꯟꯕꯒꯤ ꯐꯤꯖꯣꯜ ꯍꯧꯖꯤꯛꯇꯤ ꯋꯥꯍꯪ ꯍꯪꯂꯔꯣꯏ ꯏꯁꯥꯅ ꯏꯁꯥꯗ ꯋꯥꯔꯧꯖꯅ ꯄꯨꯊꯔꯛꯂꯤꯕ ꯈꯣꯡꯆꯠꯇ ꯂꯦꯞꯂꯝꯕꯅ ꯃꯩ ꯏꯛꯂꯤꯕ ꯊꯧꯅꯥꯁꯦ ꯑꯃꯨꯛꯇꯪꯗꯤ ꯐꯨꯗꯣꯡꯍꯟꯒꯦ ꯑꯃꯝꯕꯗ ꯃꯩ ꯏꯛꯂꯤꯕ ꯊꯧꯅꯥꯁꯦ ꯑꯃꯨꯛꯇꯪꯗꯤ ꯐꯨꯗꯣꯡꯍꯟꯒꯦ ꯑꯃꯝꯕꯗ ꯃꯉꯥꯜꯒꯤ ꯃꯍꯤ ꯆꯦꯜꯍꯟꯅꯕ ꯄꯥꯟꯒꯤ ꯈꯦꯠꯅꯕꯅ ꯀꯞꯍꯜꯂꯕꯁꯨ ꯅꯨꯡꯒꯤ ꯁꯦꯡꯂꯕ ꯑꯇꯤꯌꯥꯅ ꯈꯟꯖꯤꯟꯒꯅꯤ ꯂꯥꯏꯅꯤꯡꯒꯤ ꯈꯨꯔꯕ ꯃꯤꯠꯌꯦꯡ ꯃꯤꯍꯧꯕꯒꯤ ꯁꯝꯕꯜ ꯈꯥꯒꯠꯂꯤꯕ ꯇꯤꯡꯈꯪ ꯈꯨꯠꯁꯥꯁꯤꯡꯕꯨ ꯊꯨꯗꯦꯛꯅꯕ ꯀꯥꯟꯊꯣꯛꯂꯒꯦ ꯆꯠꯅꯕꯤꯒꯤ ꯆꯦꯛꯄꯜ ꯀꯥꯡꯈꯨꯜꯗ ꯇꯥꯁꯤꯜꯂꯕ ꯊꯋꯥꯏꯅ ꯅꯤꯡꯇꯝꯕꯒꯤ ꯌꯨꯈꯜ ꯍꯥꯏꯗꯣꯛꯇꯨꯅ ꯂꯥꯎꯖꯒꯦ ꯍꯧꯅ ꯅꯨꯡꯁꯤꯅꯁꯤ ꯀꯥꯡꯈꯨꯜꯗ ꯇꯥꯁꯤꯜꯂꯕ ꯊꯋꯥꯏꯅ ꯅꯤꯡꯇꯝꯕꯒꯤ ꯌꯨꯈꯜ ꯍꯥꯏꯗꯣꯛꯇꯨꯅ ꯂꯥꯎꯖꯒꯦ ꯍꯧꯅ ꯅꯨꯡꯁꯤꯅꯁꯤ ꯆꯥꯗꯕꯒꯤ ꯈꯧꯔꯥꯡꯕꯁꯨ ꯅꯠꯇꯦ ꯁꯦꯠꯇꯕꯒꯤ ꯏꯀꯥꯏꯕꯁꯨ ꯑꯣꯏꯗꯦ ꯄꯨꯟꯁꯤꯒꯒꯤ ꯑꯋꯥꯕꯗꯨꯅꯤ ꯏꯆꯦꯜꯒꯤ ꯏꯔꯩ ꯀꯥꯎꯁꯤꯡꯂꯛꯇ ꯂꯩꯗꯨꯅ ꯆꯦꯟꯈꯤꯅꯨ ꯆꯥꯟꯅꯕ ꯇꯨꯔꯦꯜꯒꯤ ꯈꯣꯡꯆꯠꯀꯨꯝ ꯃꯆꯦꯠꯅꯅ ꯀꯥꯏꯊꯔꯕ ꯁꯛꯇꯝꯒꯨꯝ ꯇꯥꯌꯣꯟꯅꯅ ꯐꯤꯖꯪꯅ ꯁꯦꯒꯥꯏꯔꯛꯂꯕꯁꯨ ꯂꯦꯞꯈꯤꯅꯤ ꯑꯩꯗꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯛꯊꯗ꯭ꯔꯕ ꯃꯆꯨꯅ ꯁꯪꯁꯤꯟꯈ꯭ꯔꯕ ꯑꯄꯨꯟꯕꯒꯤ ꯏꯅꯐꯤꯁꯦ ꯍꯥꯏꯗꯣꯛꯇꯨꯅ ꯎꯍꯟꯈꯤꯅꯤ ꯃꯥꯜꯍꯧꯅꯔꯕ ꯇꯥꯏꯕꯪ ꯑꯃ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯕ ꯁꯩꯔꯦꯡ ꯌꯥꯝꯅ ꯐꯖꯕ ꯃꯊꯤꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯐꯖꯕ ꯁꯩꯔꯦꯡ ꯑꯗꯨꯒ ꯃꯁꯥꯒꯤ ꯍꯩꯖꯕꯁꯤꯡ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯤ ꯍꯧꯖꯤꯛ ꯃꯊꯪꯗ ꯑꯃꯨꯛ ꯀꯧꯈꯠꯆꯔꯤꯕ ꯆꯥꯎꯕ ꯍꯩꯈꯥꯝ ꯃꯌꯥꯝ ꯈꯨꯕꯥꯛ ꯃꯆꯥ ꯑꯃ ꯈꯨꯕꯤꯌꯨ ꯉꯁꯤ ꯋꯥꯔꯜ ꯔꯦꯗꯤꯑꯣ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯁꯛꯎꯗꯕꯅ ꯄꯥꯎ ꯁꯦꯕꯥꯅ ꯅꯊꯧ ꯑꯣꯏꯖꯕ ꯊꯧꯒꯟꯅ ꯁꯤꯟꯊꯥꯅꯤ ꯅꯤꯡꯖꯕ ꯁꯛꯎꯗꯕꯅ ꯄꯥꯎ ꯇꯥꯖꯩꯅꯦ ꯅꯥꯞꯄ ꯀꯌꯥꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯇꯕꯨ ꯉꯥꯏꯖꯩꯅꯦ ꯂꯥꯡꯇꯛꯅꯅ ꯅꯄꯥꯎꯇꯕꯨ ꯇꯥꯖꯅꯤꯡ
ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯅꯊꯧ ꯃꯁꯛ ꯈꯪꯕꯒꯨꯝ ꯀꯌꯥꯗ ꯅꯕꯨꯛ ꯏꯪꯂꯤꯕ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯕꯤꯔꯤꯕ ꯊꯃꯣꯏ ꯈꯤꯕꯤꯛ ꯄꯦꯜꯍꯟꯅꯕꯒꯤꯗꯃꯛ ꯃꯃꯜ ꯌꯥꯝꯂꯕ ꯐꯤꯗꯝꯅꯤ ꯈꯣꯡꯒꯨꯜ ꯎꯗ ꯈꯣꯡꯆꯠꯀꯨꯝ ꯃꯔꯤ ꯎꯗꯅ ꯁꯝꯂꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯂꯤꯆꯤꯡꯅꯤ ꯀꯔꯝ ꯀꯥꯎꯅꯤ ꯇꯥꯏꯕꯪꯅ ꯀꯔꯝ ꯀꯥꯎꯅꯤ ꯇꯥꯏꯕꯪꯅ ꯑꯐ ꯐꯠꯇ ꯄꯥꯎꯇꯥꯛ ꯄꯤ ꯈꯣꯡꯆꯠ ꯀꯥꯏꯗ ꯆꯠꯂꯤꯕ ꯁꯛꯎꯗꯕ ꯅꯄꯥꯎꯋꯣ ꯂꯩꯈꯟ ꯁꯨꯅ ꯁꯥꯠꯂꯤꯕ ꯅꯤꯡꯊꯤꯔꯕ ꯂꯩꯀꯣꯟꯅꯤ ꯅꯪꯗꯤ ꯃꯀꯥ ꯄꯨꯡꯅꯤꯡ ꯀꯌꯥꯒꯤ ꯂꯩꯔꯥꯡꯅ ꯃꯀꯥ ꯐꯟꯅ ꯁꯥꯠꯄꯒꯨꯝ ꯂꯩꯈꯣꯈꯣ ꯂꯦꯡꯗꯅ ꯇꯥꯏꯕꯪꯗ ꯃꯤꯑꯣꯏ ꯄꯣꯛꯈꯤꯕꯤꯀꯤ ꯈꯟꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗ ꯈꯣꯡꯐꯝꯗ ꯀꯥꯎꯖꯔꯣꯏ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯄꯥꯎ ꯀꯥꯎꯖꯔꯣꯏ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯄꯥꯎ ꯁꯛꯎꯗꯕ ꯅꯄꯥꯎ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯝꯖꯩ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯃꯊꯪꯗ ꯑꯃꯨꯛ ꯀꯧꯈꯠꯆꯔꯤ ꯕꯣꯔꯣ ꯁꯅꯁꯨꯝ ꯑꯍꯥꯟꯕꯃꯛꯇꯗ ꯇꯤꯟꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅꯅ ꯔꯦꯗꯤꯑꯣꯁꯨ ꯇꯥꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯕꯣꯔꯣꯠ ꯂꯝꯗꯤꯡꯗꯒꯤ ꯑꯩ ꯏꯁꯥꯅ ꯏꯖꯕ ꯁꯩꯔꯦꯡ ꯑꯃꯈꯛꯇꯪ ꯄꯥꯊꯣꯛꯆꯒꯦ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯄꯨꯝꯅꯃꯛ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯖꯩ ꯅꯪꯅ ꯃꯩꯇꯩꯅꯤ ꯍꯥꯏ ꯃꯍꯥꯛꯁꯨ ꯄꯥꯉꯜꯅꯤ ꯃꯈꯣꯏꯅꯁꯨ ꯍꯥꯏ ꯍꯥꯎꯅꯤ ꯅꯦꯄꯥꯂꯤꯅꯤ ꯑꯗꯨꯅꯤ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏ ꯉꯝꯅꯃꯛ ꯃꯤꯅꯤ ꯄꯨꯟꯁꯤ ꯀꯧꯕ ꯂꯩꯀꯣꯟꯒꯤ ꯂꯩꯔꯥꯡ ꯂꯩꯈꯟ ꯉꯥꯛꯇꯅꯤ ꯈꯦꯠꯅꯔꯛꯇꯦ ꯂꯥꯛꯄꯗ ꯆꯠꯈꯤꯕꯁꯨ ꯈꯦꯠꯅꯗꯦ ꯈꯨꯠꯁꯦꯝ ꯉꯥꯛꯅꯤ ꯉꯝꯅꯃꯛ ꯈꯦꯠꯅꯔꯤꯕ ꯄꯨꯝꯕꯁꯤ ꯆꯪꯁꯤꯟꯈꯤꯕ ꯃꯆꯨꯅꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯊꯥꯕꯗ ꯌꯥꯏ ꯃꯤꯌꯥꯝꯗ ꯆꯨꯞꯄꯅꯤ ꯏ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯣ ꯇꯨꯝꯂꯅꯨ ꯃꯜꯂ ꯐꯤꯖꯣꯟ ꯍꯣꯡꯗꯣꯛꯂꯣ ꯏꯔꯨꯞ ꯏꯄꯤꯖꯥ ꯀꯌꯥꯅ ꯂꯦꯞꯂꯔꯦ ꯅꯪꯒꯤ ꯊꯣꯡꯖꯤꯟꯗ ꯋꯥꯈꯜ ꯄꯣꯃꯥꯏ ꯍꯥꯡꯗꯣꯛꯂꯣ ꯏꯁꯥ ꯏꯁꯛ ꯈꯪꯂꯁꯤ ꯍꯥꯡꯂ ꯇꯔꯪ ꯃꯥꯂꯪꯗ ꯁꯥꯒꯞ ꯇꯨꯐꯥꯡ ꯇꯣꯏꯔꯁꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯩ ꯉꯁꯤꯒꯤ ꯋꯥꯔꯜ ꯔꯦꯗꯤꯑꯣ ꯗꯦ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩ ꯁꯩꯔꯦꯡ ꯑꯃꯈꯛꯇꯪ ꯂꯥꯟꯊꯣꯛꯆꯒꯦ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯀꯪꯂꯥ ꯆꯤꯡꯗꯣꯜ ꯕ꯭ꯔꯍ꯭ꯃꯥ ꯔꯣꯗꯇꯒꯤ ꯇꯥꯝꯂꯕ ꯋꯥꯡꯖꯤꯡ ꯇꯨꯔꯦꯟꯒꯤꯗꯤ ꯅꯥꯄꯣꯝ ꯑꯣꯏ ꯀꯩꯔꯛ ꯋꯥꯕꯒꯥꯏ ꯏꯔꯦꯡꯕꯟꯅ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯣꯏ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝ ꯈꯥꯡꯉꯕꯣꯛꯅ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯣꯏꯔꯤꯕꯤ ꯀꯪꯂꯥ ꯆꯤꯡꯗꯣꯜ ꯀꯪꯂꯥ ꯆꯤꯡꯗꯣꯜ ꯏꯀꯣꯞ ꯈꯔꯨꯡꯄꯥꯠꯀꯤ ꯐꯖꯕꯅ ꯂꯩꯇꯦꯡ ꯑꯣꯏꯔꯤꯕꯤ ꯀꯪꯂꯥ ꯆꯤꯡꯗꯣꯜ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯄꯥꯡꯂꯛꯄ ꯇꯝꯌꯥꯅ ꯀꯣꯔꯤ ꯆꯦꯟꯕ ꯀꯥꯟ ꯑꯃꯝꯕ ꯀꯧꯕꯤ ꯏꯃꯥꯅ ꯆꯦꯞꯂꯞꯅ ꯌꯦꯡꯂꯛꯄ ꯀꯥꯟ ꯆꯥꯛꯇꯥꯔꯝꯕ ꯆꯦꯛꯂꯥ ꯀꯌꯥꯁꯨ ꯃꯍꯨꯝ ꯄꯣꯟꯖꯦꯟ ꯄꯥꯡꯕ ꯀꯥꯟ ꯂꯩꯍꯤꯇꯕꯨ ꯈꯧꯔꯥꯡꯖꯕ ꯈꯣꯏꯃꯨꯁꯤꯡꯅ ꯂꯩꯔꯥꯡꯕꯨ ꯊꯥꯗꯣꯛꯂꯝꯕ ꯀꯥꯟ ꯀꯥꯎꯔꯦꯟ ꯁꯟꯖꯟ ꯃꯇꯝꯗ ꯃꯆꯨ ꯀꯌꯥꯒꯤ ꯁꯟꯕꯤ ꯁꯅꯥꯎ ꯀꯌꯥꯅ ꯄꯔꯦꯡ ꯄꯔꯦꯡ ꯆꯤꯡꯗꯣꯟꯗ ꯆꯠꯄ ꯎꯔꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯕꯣꯔꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡꯅ ꯍꯨꯛꯄꯒꯨꯝ ꯅꯤꯡꯊꯤꯖꯩ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯗ ꯈꯝꯕ ꯊꯣꯏꯕꯤ ꯍꯥꯛꯇꯛꯇ ꯀꯥꯎꯔꯦꯟ ꯁꯟꯖꯥꯕꯨꯡ ꯑꯣꯏꯈꯤꯕ ꯏꯀꯣꯞ ꯄꯥꯠꯀꯤ ꯆꯤꯗꯥꯏꯅꯤ ꯆꯣꯝꯅꯥꯡ ꯂꯥꯏꯀꯣꯏ ꯍꯥꯕꯨꯡꯗꯒꯤ ꯎꯊꯨꯝ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯍꯧꯗꯣꯛꯂꯤ ꯄꯨꯟꯁꯤ ꯁꯤꯟꯊꯥ ꯄꯥꯡꯂꯨꯔꯣ ꯇꯥꯏꯕꯪ ꯂꯝꯕꯤ ꯊꯤꯔꯨꯔꯣ ꯇꯨꯝ 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 ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯄꯥꯈꯪꯕꯅ ꯐꯝꯕꯥꯜ ꯇꯣꯡꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯨꯠꯅꯥꯏꯗꯅ ꯂꯩꯔꯛꯂꯕ ꯆꯤꯡꯗꯣꯟꯅꯤ ꯌꯦꯡꯉꯨ ꯃꯔꯨꯞ ꯂꯣꯏꯁꯥ ꯆꯤꯡꯗꯣꯟ ꯑꯁꯤ ꯂꯥꯟꯅ ꯃꯤꯔꯝꯗꯒꯤ ꯄꯥꯏꯔꯛꯄ ꯃꯥꯏꯒ꯭ꯔꯦꯇꯔꯤ ꯕꯥꯔ ꯍꯥꯏꯅ ꯈꯪꯅꯕ ꯎꯆꯦꯛ ꯁꯪꯒꯨ ꯀꯌꯥꯅ ꯂꯣꯛꯇꯥꯛ ꯏꯀꯣꯞ ꯑꯃꯗꯤ ꯈꯔꯨꯡꯄꯥꯠꯇ ꯆꯥꯛꯇꯥꯔꯝꯂꯒ ꯃꯥꯒꯤ ꯃꯔꯝꯗꯝꯗ ꯄꯥꯏꯅꯈ꯭ꯔꯤꯕ ꯃꯥꯒꯤ ꯃꯔꯩꯕꯥꯛꯇ ꯍꯟꯅꯈ꯭ꯔꯤꯕ ꯑꯁꯤ ꯌꯦꯡꯉꯨ ꯃꯔꯨꯞ ꯂꯣꯏꯁꯥ ꯑꯩꯈꯣꯏꯁꯨ ꯆꯤꯡꯗꯣꯜ ꯑꯁꯤ ꯑꯃꯨꯛꯇꯪ ꯀꯥꯈꯠꯂꯨꯁꯤ ꯂꯥꯛꯑꯣ ꯎꯒꯅꯤ ꯆꯤꯡꯗꯣꯜ ꯌꯧꯕꯗ ꯃꯥꯏꯀꯩ ꯃꯔꯤꯒꯤ ꯐꯖꯕ ꯗ꯭ꯔꯦꯁ ꯂꯥꯛꯑꯣ ꯃꯔꯨꯞ ꯂꯣꯏꯁꯥ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯨ ꯃꯔꯨꯞ ꯂꯣꯏꯁꯥ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯁꯣꯏꯕꯝ ꯏꯉꯣ ꯀꯧꯁꯤꯟꯖꯔꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯄꯥꯡꯊꯣꯛꯄꯤꯅꯅ ꯑꯍꯥꯟꯕꯃꯛꯇꯗ ꯇꯤꯟꯕꯤꯔꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯨꯖꯔꯤ ꯂꯥꯟꯊꯣꯛꯆꯔꯒꯦ ꯑꯩꯍꯥꯛꯀꯤ ꯁꯩꯔꯦꯡ ꯑꯃꯝꯕ ꯑꯍꯤꯡ ꯍꯧꯈꯔꯦ ꯀꯣꯔꯣꯍꯣꯟꯕ ꯃꯍꯥꯛꯁꯨ ꯑꯍꯤꯡ ꯂꯤꯂꯥꯅ ꯀꯦꯟꯈ꯭ꯔꯕꯗ ꯇꯅꯤꯛ ꯇꯅꯤꯛꯄ ꯃꯁꯦꯛ ꯃꯉꯥꯜꯅ ꯅꯣꯡꯄꯣꯛ ꯆꯤꯡꯉꯥ ꯍꯥꯏꯒꯠꯂꯛꯂꯦ ꯀ꯭ꯋꯥꯛꯀꯤ ꯂꯝꯐꯥꯎꯁꯨ ꯄꯨꯔꯛꯂꯦ
ꯑꯉꯟꯕ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯗꯥꯏꯃꯟ FM ꯔꯦꯗꯤꯑꯣ ꯏꯃꯥꯁꯨ ꯌꯥꯀꯥꯏꯔꯛꯂꯦ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯅꯕ ꯐꯤꯖꯦꯠ ꯆꯛꯆꯥ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯄꯥꯠ ꯑꯃꯠꯇꯗ ꯁꯛꯇꯥꯃꯤꯟꯅꯅꯕ ꯎꯆꯦꯛ ꯁꯪꯒꯨ ꯑꯃꯠꯇꯅꯤ ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅꯤ ꯗꯥꯏꯃꯟ FM ꯔꯦꯗꯤꯑꯣ ꯏꯃꯥꯒꯤ ꯃꯐꯝꯗꯗꯤ ꯁꯂꯣꯟ ꯀꯌꯥ ꯄꯨꯔꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯃꯤꯅ ꯎꯕ ꯐꯪꯂꯣꯏꯗꯕ ꯏꯅꯥꯛꯈꯣꯡꯁꯤꯅ ꯇꯥꯕ ꯉꯝꯂꯣꯏꯗꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯆꯞ ꯃꯥꯟꯅꯅ ꯆꯥꯛꯊꯨꯡꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯄꯤꯕꯤꯔꯤ ꯍꯦ ꯏꯃꯥ ꯗꯥꯏꯃꯟ FM ꯔꯦꯗꯤꯑꯣ ꯀꯧꯕꯤ ꯑꯩꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯩꯔꯦꯡ ꯗꯥꯏꯃꯟ ꯅꯝꯕꯔ 3 ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯅꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯂꯩꯖꯗ꯭ꯔꯕꯁꯨ ꯂꯩꯀꯥꯏ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯌꯨꯝꯂꯦꯡ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯔꯦꯗꯤꯑꯣ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯤ ꯂꯩꯅꯔꯝꯃꯤ ꯑꯣꯟ ꯑꯦꯔꯤꯌꯥ ꯔꯦꯗꯤꯑꯣ ꯏꯁꯇꯦꯁꯟꯅ ꯑꯌꯨꯛ ꯄꯨꯡ 6:30 ꯇꯥꯕꯗꯒꯤ ꯊꯧꯔꯝ ꯀꯌꯥ ꯃꯊꯪ ꯁꯟꯗꯣꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯟꯗꯣꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯅꯍꯥ ꯈꯥꯏꯗꯅ ꯂꯩꯕꯨꯡ ꯐꯝꯕꯒꯤ ꯃꯇꯧꯒꯨꯝ ꯁꯪꯒꯣꯏ ꯁꯨꯃꯥꯡꯗ ꯄꯨꯂꯞ ꯐꯝꯗꯨꯅ ꯄꯨꯡ 8:30ꯒꯤ ꯄꯥꯎ ꯇꯥꯅꯔꯝꯃꯤ ꯄꯥꯎ ꯈꯛꯇ ꯅꯠꯇꯦ ꯃꯈꯜ ꯀꯌꯥꯒꯤ ꯊꯧꯔꯝꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯅꯍꯥꯔꯣꯟꯒꯤ ꯊꯧꯔꯝ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝ ꯄꯦꯅꯥꯒꯤ ꯁꯩꯔꯣꯜ ꯅꯣꯜ ꯏꯁꯩ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯒꯤ ꯊꯧꯔꯝꯅꯤ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯔꯦꯗꯤꯑꯣꯒꯤ ꯃꯍꯨꯠꯇ ꯇꯤꯚꯤ ꯊꯣꯔꯛꯏ ꯇꯤꯚꯤ ꯑꯃ ꯂꯩꯔꯛꯂꯦ ꯍꯥꯏꯔꯕꯗꯤ ꯃꯤꯌꯥꯝ ꯍꯧꯅꯗꯨꯅ ꯄꯨꯂꯞ ꯇꯤꯚꯤ ꯂꯩꯕ ꯃꯐꯝꯗ ꯇꯤꯚꯤ ꯌꯦꯡꯕ ꯆꯠꯅꯔꯝꯃꯤ ꯇꯤꯚꯤꯒꯤ ꯃꯊꯪꯗ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯆꯦꯅꯦꯜ ꯀꯌꯥ FM ꯔꯦꯗꯤꯑꯣꯗ ꯍꯥꯞꯄꯤꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯑꯃꯨꯛ ꯄꯤꯔꯔꯦ FM ꯔꯦꯗꯤꯑꯣꯒꯤ ꯃꯇꯦꯡꯅ ꯉꯁꯤꯗꯤ ꯉꯥꯜꯂꯔꯦꯗꯣ ꯈꯣꯡꯖꯣꯝ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯗꯥꯏꯃꯟ ꯀꯧꯕꯤ FM ꯔꯦꯗꯤꯑꯣ ꯅꯍꯥꯛꯀꯤ ꯂꯪꯂꯕ ꯅꯁꯦꯛ ꯅꯉꯥꯜꯅ ꯇꯥꯏꯕꯪ ꯁꯤꯟꯕ ꯊꯨꯡꯅ ꯑꯐꯕ ꯋꯥꯈꯜꯅ ꯃꯥꯡꯗ ꯊꯝ ꯐꯠꯇꯕ ꯋꯥꯈꯜꯅ ꯇꯨꯡꯗ ꯊꯝ ꯇꯧꯕꯤꯔꯝꯈꯣ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯦꯕꯥ ꯍꯦ ꯏꯃꯥ ꯗꯥꯏꯃꯟ ꯀꯧꯕꯤ FM ꯔꯦꯗꯤꯑꯣ ꯃꯇꯥꯡꯁꯤꯗ ꯑꯩꯍꯥꯛꯀꯤ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯕ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛꯀꯤꯗꯃꯛꯇꯗꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯕꯒꯤ ꯑꯌꯥꯕꯗꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯗꯒꯤ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯂꯧꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ